ไอ้ค่อยนิ่งตำบะซอบรินปามีให้ไปสิไอในยาบปวดอมาอวยเลยมาใช่ไหมเราทุกนี้มารำดีมารัทุกไงแล้วก็อปุนบะคุกีเลนนมาเชมบยายให้ตนะมิโซรามกีchief minister ko ki marup laldu homana ada america da lau thok pa bharat sarkar na ain di thong da kalimta taude mana aran ba ma haire haidana isu chu haiche haibanate india gi logi matungina bharatiya nyay sanghita anauba sid yaubi gi matungina kana gumana sovereignty unity and sovereignty of india da madubu inside tauraba madugi wang anga badi madu punishable oi haidana hairabasu provided that kulai paraga lan hobanatra badi kachu kaide hayaba chilogi waniko aduna mayamna jiki chingna ba khona ba kulai paraga lan tawdana sipai hatana bharatagi ai tokhaina taradi ka haina tawba langa lautho aba adudi aina yade waging war against the government of India. But in the new law, unity and integrity of India da masigi mayuk tawangang base yade haiba. But yadri base kulai paidra gadi haiba. Kulai paibadi yade haiba na. Maramaduna kunadu haire na bharatagi tokhaina tarasi lal horasi haiba na teko. Aduna adugumba ning tam haibase miyo ibu kunaigi aduga maruina aikoigi polak pada yaurakpa adugumba slogan adugumba aikoigi wahai wata adugumba pot amani ning tam haibase aikoigi right ni maramaduna aikoina mamangda 1949 da aran ba mawongda hawjiki chanari ba aina yada ba mawongda adugumba Bharata merger agreement ama India government ki adugumba Union of India laitringaida Dominion of India haibadi India ki constitution chatringaida laiba constitution ibadi kan honariko adugi manung aduda namdana akoigi matamduda akoi chani suto yemi kharana dum punchin nabasu dum pami adumi kharana pamde adugi potuda akwai constitution semdringaida sembado darbarna resolution lauraga guhada tripura gi mi asida nupa asida akwai gi wana represent holasi aduga sri mk priyobartana advisor hai professor wai muhendro gi londa da mane assist woina adugumba constitutional assembly to the yawli haibu budi laiba adu maduma oina mak 1949 September kunma thoida tawhiba dudi namdana tinchinna ba nikchi jana tinna ba khoda ba gi mongda tawramba ja ni hanadi khoji ningthauna aduga loina na darbarna adubu hojiki patel sadar patel na lakpa matam chidadi magi akan ba magi iron man of India hairim nina nampu ma season reraga adugumba prakashta Assam ki governor da taureraga September ki taru aduga kanagumana tram nga hai aduga tratu na chungani asida mahakse Manipur ning thau Bodha Chandra asi karima wakum kharsu wari sanana ba aduga tei ko ibu wakum kharsu leibuna kauba amasung chatpa unapa matamda the friendly relation leiba aduna Assam ki makha pole haibana teko chomnamar mopang nina Lilongi double constituency ki matang da aduga tei da che na bakar lai bido khanne si khonna si haina sum chat panida adaida hujiki sida merger agreement se soi toro haidan hanana asemba ma karbudi semdok semnin tawil aduga magi tawbo port amada mana tawroi hainang haiba adugi mamang da British India na budi sinbiram mabani instrument of accession adugi standstill agreement haidana 1947 gi 11th of August Indiana ning tamgadaba marini walingai da instrument of accession sida defense ne foreign affairs ne currency ne aduga ancillary metal khara
ase government of India na paiba British government na matamdugi ning tamdringai aduga dominant of India na paiba aduga lemori besina ning thongna sason tawjaba haidana adu me phimung khalda yahan khiba ya thok khiba aduna maramoidana hojiki sida marja government na sign tawro tawdraga di chatkibe yararoi haidana house arrest tawraga excommunicado hai moigalondada excommunicado tawraga mache tangkul ma thoi bhabusi thamme adudagi akan ba pressure mathang peruptana matamdugi SP Shillongi SP akoigi sen haibra sen ni muni singe aduida mana kurumdana maharaja nangna soi tawdrabordi atau palambi chatpa mi amabusu adum ning tho hapaga tawga yabanina soi tawga da loirabanina yardi soi tawro aduga private first moina lak ani pege haibase lak mari haihausi haidana suggestion tongnarabagi matungda yaningdana tawdaba yadarba pot ama oirabanina tawdraga chodum ma phajinna thamdawri natraga hatokhibi yai adurdi ma chatpasu yararoi adun upai leitadana from the advice of his magi ningthogi advisor singdugi mawarsu haipetare raga lak marida propose tawre patel na yaraktre lak anida dum yabudu kam chawbano noige haidana adaida pare ne yana badu ngaitre lak ahum tawro haidana private person lak ahum tawgibna ko chahigi hoibute khathat kare Srimati Indira Gandhi na aduna adumai tawdana yana adume agreement na tudana phu hapu na punamak ase point mapan article mapan item mapan sida soi tawnare aduga namja namthekna na tawre adu aikoina annexation ni haidana 1993 gi adumba Manipur Merger Convention aduda tawgiba akoige maru eba senior advocate matam amaki yamna maming chalamba ani bungo anthem nilamni Dr. Sana Jauban Auria aduga Professor Gangmumai adagidi Professor akoige DM College ki alama maming bukawre aduga Ibobi sorry Professor Ibobi mai marisana tongan session na chair loraga apun bada adumba presidium oiraga taugi adugi hariba yamna maru oiba seminar ado discussion ado adanga chidi aigi Ojan Auran Joy Kumar Auran Joy Kumar ada ai sayawi ataidi ayam bahing darace patopegi manung daniko ko ge kanu dabudi delegate budi mi chom chamli tele ayam loin yawi kada hojiki chai kharegi mamang dadi loin yawi aduna adugumba mayam sa masih tawraga hariba marja agreement dugi apaba phataba merit demerit aina yaba legality constitutionality mayam si yang makanda mamai thangda adumba mayam sina Manipur sening tambale pagam oirami adudagi British na chakarba kanda 47 gi 14 August gi na 1949 gi October tara gamanga gi ayuk phauba ning tami aduga ning tendagi di barodagi di Government of India ki Secretary of State na che thoraktana eko assembly uthaile di job tawre minister mayam che lok thokle haidun tawre adu midi function do mantri ani khak yauraga present tawraga mana lok tho mayam tawre India da pulle adu korna hojike ja aini yada bamongda tawbani haidun warep chi lawra kanda it has no legal and constitutional validity haiba londado mayam che chathara kanda merger of Manipur into the domain of India has no its legal and constitutional validity hai londado sida yauri aduna adumai tawdana aina yadaba aduma agreement nam oire haiba silai banina chawbalai pak amada pensining habanina ikoni kasu tawba ngamdabanina saigi hairi bamong sida sum matang India da pullu raga sovereign state amaga leipak ani tenabani ବ୍ୟବହାର phajana tawgani nungai gani haidana khalluraga ban thabal chongmo bhaw yaurimni adumaina khalluraga India de hek punbada akhoi se chief commissioner ama anagi dewan oibedu aduna
थम्मगा चीफ कमिश्नर अमगी स्टेटस ता थम्मे आइदा होजिकता हैरगा एसडीओ गुम्बा स्टेटस अमनिने अजि मणिपुर से मनुंग दा हैरगा पिखरबा अदुना चीफ कमिश्नर अमगी स्टेटस थम्मे खरर लेरगा कॉन्स्टिट्यूशन सेमकपा 1950 की 26th of January दगी दी constitution दुगी मनुंग दा part C state हाइदना यावरे अदुगा ngam दी हाना लेगिबा अदुमा मणिपुर constitution act तसु यावबा अदुगा निंथौना पानबा मनिंग तंबा assembly अमा लेबा अदुगी चलथगी बपोतो अदुदा लेबा boundary दो ओइगनी हाइदना लेगिबना अदुना सुमाइना सुम लेबदुदा अखोना अखोइगी right असे इंडिया की यूनियन सेमदा अखोइ यावरे डोमिनेंट ऑफ इंडिया ना अखोइदा पुंछन गरबसु यूनियन सेमदा अखोइ यावरे हाइदना हराउ जरुबा खोलुबा आइने याजदरबसु तौरपसिदा कदोरे चही तरामाथोय लेरगा the Armed Forces Special Powers Act 1958 Assam and Manipur hairami naga hostile mayam ama dil taunanaba honabada madugi taudanaba honabada laisanam chauna aduga swisana maruena rasam chauna maikoi Manipur ge socialist MP mana yam kanna yedi kholi adubu adum namdana matam khargi ne aduna koge kana Pandit Jawaharlal Nehru na masi adum channa hangare adugumba 1958 channa rakpa apachapa hadipse masi chingda mapum kharada torambado kona 1972 degidi Assam and Manipur hipse lokthok kharaga punamaki oidana northeast oidana adugumba Armed Forces Special Powers Act 1958 and haire masigi mong lodana Jammu Kashmir dasu Armed Forces Special Powers Act 1990 haidana tawe haipet manabani mapungda aduga moigena tonganba 1990 haiba aduna suman toroga chotharakpa asida machigi ek asigi makhada miwe kaya halakpa phagaraga mapumrang khangandaba sigumba maya machi taurakpadigi miwat mini maya machi hengalakpadigi aikoina lal hauba haidar micham na hainariba revolutionary party yawrloi haidana hairiba maya mase thore aba azmana matang Mitai state adu da tawna irawat ki moment na chingba mayam leigraba kanda yan hanbada ngasai hai khare ai hanjallaroi 1964 ki 24th of November da United National Liberation Front aina chemaba ajala loi na ma hanbada di yomin rameko sidi bisesor ai ge marup ko gi RPF ki founder chu oiba PL gi makok oibase moisi mayam si pundana adigi kona di RGM gaina lakhi dorimni sigidi tongan lei khale adom da challaroi aduna adomai toraga torokpa kangbo 1964 digi UNL lenga adigi mathang chathare khulai paidaba mawangda chatharamme kona 1987 da MPA lengkhalaga adudagi di 90s gi horakpa gi adai digi di khulai pairaga arm propaganda sahari do asisi la abuna anu sumaina la ipse karigina aikoi maning tambalai pa kama oiramba aikoi India da pulaga nungai gene na khalluba aikoi ga halamun singna aduga ayamba hojiki naharul singnadi hojiki lariga haiba singnadi hojiki intellectual singnadi yaning da ba ain kaina tawgi bamong amani masi darkar lebigi matung ina review bhawa tawba darkar lere aduna president da aduma article 143 of the Constitution of India season naraga India ga Manipur ga tinigi base masi aran bamong da oihibara oihidabara hai base masi gi rit ama aduma petition ama lamai lising ama gi lising anigi the whole story mayam se yauba document mayam se yauba ama president da 143 gi iseng loraga Supreme Court ta kana naba thada view haidana koi haibe yai haidana hoji puthongna reaba ai sama one of the masi chumbra hana khanba ama oyaba adubu lo khaktana yagada bana tamnina mamang ida hanthem nelamna harammi ai ning tamadi lo khaktana di yararoi political movement miyam na tawgada bani haibanina president na Supreme Court reference piba sida irailai piroeba union cabinet khanigini home khanigini karikari khanigini ma'am it will take a long process aduna political movement namadi dakar leba adugu magi political movement do miyam na tawba
aduga thoido hendokpa akoigi wari sanagadoriba wari sananabigidamukta lepiba UNLF kumbana madu tawba chungane na khale aina sum propose to khanbani malamde masi tawbiyoraga tawbige na hairo oyaba miyamge movement na mahauba adagi wari sanabada madugi one of the term of reference ta yahunba Manipur ki agreement se masi lam gi nani haidana akhang hai mayamna seminar symposium public meeting kaya da lep karabanina mase review toba muntarkal lebra in order to save in order to protect the people of the state of Manipur asi chumra da hai bisi government inda da hai changya ba aduga madugum miyamna adugumba movement choba aposwalo tu oine togiba dumaina achoba movement na changya ba aduna akoigi ning tamba hanjinna ba natraga sovereign hairasi akoigi sovereign law sovereignty se hanjil hangadabani na haiba adudani aina wari sanaba UNL ke kambuda aina yam kana aina suggest tawdingi ba aina yaningi se kujo kolai ju thado aba chu dongna tawraba adu apa ma somta haiba yadaba adudi yaroi haidana mamangi chahi amagi mamangda akoigi suggestion lawba lakpada chu dongna tawrabdi yaroi acho chobo organization mam le hori bisingna warugani adu sarukudi noi sovereign independent matang la khana si haiba yarabdi tawgadamni haibida adu mak tawre hedana siri nongyaina masi acting chairman china mai wari sanabagi Delhi diga hala aga Kangla da chu minister yawba function da lautokpado ai yam haraugi aba ai koi ki law sovereignty se masi hanjina bo honagani thado ai se government of India na ya bukum tawe ya bukum tawe ti moine ta pire ne halbana te ko pi bisungam da biya but I think malaite tikti revolution tauba lan tauba punam ngase prithvi chuda santi thamba ko pahai ba punam ngase amasudi hojiki world sudi debate ki world ni dialogue ki world ni maramaduna dialogue yaudana debate yaudana akoi gi apam se masi nongmi khaktana phangba ngamoya nongmi tauba ki kana basu lei adubu arm revolution khaktana yaroida banina amuk political revolution adugi matangda political dialogue India government ki miut singa adu bawari sanagadu ribukangbu ki miut singa table wang mada khanaraga Manipur chi status oramani saheb aduna adu makki matangda yaudaraga su madugi review to merger agreement do langare prithvi ki leiriba law mayam da si haidi India ke law the suchi haidi noi ke laws of agreement da laws of contract kari haidi si haidi adudi merger agreement se da yaubra yaude ading batakta noi na namdana loksille aduna matamda da Patel na akoi ke governor Chaudhuri matamda Prakash ke matungda Chaudhuri oiba 1950-51 sida akoi ke tara ke jeso ke Manipur paper habidu su yaubani ko adida Patel na chithi aba Chaudhuri da 1950 ke deputy prime minister na akoi ke Mr Chaudhuri nang Tripura su yang cheli aduna Manipur so ikon take over tawramni mai londa se take over haiba adu dagi na ino ikon annexation haiba se aina yaba yadaba ga na chung khalami machibu haina haiba kansida Patel na seng na haiba Manipur su ikon take over tawrabanina Amar Singh bu yang limni chipamsna oina aduna nang na kare yang chelo Assam ki governor amu oina haidana chithi thaba adigi mathangi thaba amuk hando hanjin tauba adugumba mayam ama leibaduna maram oidana akoi Manipur se Indiana namdana diloksil li haibisi moi masana su yaiba yabanina adugumba mayam ama leibaduna hoji akoi khaidok ke haibana te tinjin ga haibana te akoi chap ba phambam piraga Indian union da yaw state amana phangba akoi gi adugumba khudong chaba mayam do Tamil macha amana India macha oibada Bengali macha amana Indian macha ama oibada phangba UP macha amana Indian macha ama oibigi phangbadu madugi tinna bagi phangbadu Manipuri ama oina akoi da su pigadabani natadana akoi yamna hamthaba thakta thambase thamambase masi lali aduna akoi na pami bo khom singse khanagadabni haidana thamgadabna aduna aina ngai yam laiba adu haira